ꯒ꯭ꯔꯨꯞ ꯆꯥꯠꯇꯨꯗꯅꯤ ꯒ꯭ꯔꯦꯁꯤꯅ ꯅꯣꯏ ꯑꯅꯤꯗꯤ ꯀꯣꯂꯦꯖ ꯄꯨꯟꯈꯤꯕꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦ ꯃꯃꯥꯟꯅꯕ ꯑꯅꯤ ꯀꯣꯏꯁꯤꯜꯂꯒ ꯅꯣꯏ ꯑꯅꯤ ꯂꯩꯔꯒ ꯂꯩꯔꯦꯕ ꯍꯥ ꯆꯅꯨꯂꯦꯝꯕꯤꯅ ꯕꯦꯝꯃ ꯑꯩꯈꯣꯏꯕꯨꯗꯤ ꯑꯃ ꯍꯥꯟꯅꯒꯤ ꯍꯥꯃꯨꯅꯤ ꯁꯅꯥꯅꯨ ꯍꯣꯏꯗꯤ ꯊꯥꯖꯗꯕ ꯉꯥꯛꯇꯅꯤ ꯀꯩꯗꯧꯔꯤꯅꯣ ꯋꯥꯔꯤ ꯂꯤꯌꯨ ꯇꯥꯁꯦ ꯁꯅꯥꯅꯨꯁꯦ ꯅꯨꯄꯥ ꯀꯣꯏꯈꯤꯕꯗꯒꯤ ꯌꯥꯝ ꯍꯣꯡꯈ꯭ꯔꯦ ꯁꯅꯥꯅꯨꯅ ꯀꯣꯏꯅꯧ ꯍꯥꯏꯗꯅ ꯅꯣꯏ ꯃꯌꯥꯝꯅꯁꯨ ꯏꯟꯁꯤꯟꯕꯤꯕ ꯑꯗꯨꯒ ꯀꯣꯏꯅꯔꯒꯅ ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯌꯥꯝ ꯍꯣꯡꯉꯦ ꯍꯥꯏꯕ ꯒ꯭ꯔꯦꯁꯤꯅ ꯑꯗꯨ ꯀꯨꯏꯅ ꯇꯤꯟꯅꯔꯛꯂꯒ ꯁꯨꯡꯌꯥ ꯌꯥꯗꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯅꯪꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯅꯨꯄꯥꯗꯨꯗ ꯅꯨꯡꯁꯤꯔꯛꯏꯅꯣ ꯀꯥꯏꯗꯣ ꯇꯥꯕꯗ ꯌꯥꯝ ꯉꯛꯏ ꯆꯅꯨꯂꯦꯝꯕꯤꯅ ꯑꯗꯨꯕꯨꯗꯤ ꯍꯦꯅꯔꯤꯅ ꯀꯨꯞꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅ ꯂꯩꯔꯕꯅꯤꯅ ꯃꯅꯤꯡ ꯃꯃꯥꯡ ꯄꯨꯟꯅ ꯁꯞꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯁꯅꯥꯅꯨꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯌꯣ ꯒ꯭ꯔꯦꯁꯤꯅ ꯑꯁ ꯁꯅꯥꯅꯨꯒꯤ ꯑꯅꯧꯕ ꯋꯥꯔꯤ ꯈꯪꯍꯧꯗꯕꯁꯦ ꯆꯥꯈ꯭ꯔꯦꯗ ꯃꯥ ꯁꯦꯟꯅꯕꯗꯅꯤ ꯑꯩꯁꯨ ꯃꯃꯥꯟꯅꯕ ꯕꯤꯛꯇꯔꯅ ꯆꯥꯟꯁ ꯂꯧꯈꯤꯗꯅ ꯈꯣꯏꯅꯔꯝꯃꯤꯁꯦ ꯑꯩꯒ ꯍꯦꯅꯔꯤꯒ ꯈꯪꯅꯍꯟꯗꯣꯏꯅꯦ ꯍꯥꯏꯗꯅ ꯃꯣꯏ ꯑꯅꯤꯗꯤ ꯅꯝꯕꯔ ꯂꯧꯅꯔꯒ ꯀꯨꯏꯅ ꯂꯩꯔꯝꯃꯦꯗꯅ ꯆꯅꯨꯂꯦꯝꯕꯤꯗꯤ ꯍꯥꯟꯅꯗꯤ ꯍꯧꯅ ꯉꯥꯎꯔꯒ ꯂꯩꯍꯧꯔꯝꯅꯤ ꯀꯩꯅꯣ ꯑꯩꯅ ꯕꯤꯛꯇꯔꯅ ꯌꯥꯝ ꯄꯥꯝꯖꯕ ꯁꯥꯔꯒ ꯅꯪꯅ ꯑꯁꯦꯡꯕ ꯂꯣꯏ ꯍꯥꯏꯗꯣꯔꯛꯏ ꯁꯅꯥꯅꯨꯅ ꯍꯨꯔꯥꯟꯕ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯑꯦ ꯍꯥꯏꯅꯕꯗꯣ ꯆꯨꯝꯃꯕꯅꯤ ꯃꯁꯥꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯠꯁꯤꯜꯂꯒ ꯊꯝ ꯌꯥꯗ꯭ꯔꯦꯗꯅ ꯒ꯭ꯔꯦꯁꯤꯅ ꯑꯩꯈꯣꯏꯅ ꯄꯥꯎ ꯐꯥꯎꯅꯔꯛꯇ꯭ꯔꯤꯁꯦ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯑꯦ ꯈꯟꯕꯗ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯆꯅꯨꯂꯦꯝꯕꯤꯅ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨꯕꯨ ꯈꯜꯂꯛꯇ꯭ꯔꯦ ꯑꯗꯣ ꯅꯪ ꯊꯣꯛꯂꯛꯄꯒ ꯍꯥꯟꯅꯗꯧꯅ ꯄꯨꯟꯁꯤꯀꯣ ꯁꯅꯥꯅꯨꯅ ꯅꯪꯅ ꯊꯣꯔꯛꯂꯒ ꯇꯝꯕꯤꯗꯧꯕ ꯍꯥꯏꯗꯧꯕ ꯋꯥ ꯃꯌꯥꯝ ꯂꯩ ꯑꯩ ꯅꯣꯡꯃ ꯆꯅꯨꯂꯦꯝꯕꯤꯗ ꯀꯣꯜ ꯇꯧꯔꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯗ ꯌꯥꯗ꯭ꯔꯦ ꯆꯅꯨꯂꯦꯝꯕꯤ ꯑꯩ ꯅꯣꯡꯃ ꯀꯣꯜ ꯇꯧꯔꯛꯀꯦ ꯅꯪꯅ ꯅꯠꯇ꯭ꯔꯗꯤ ꯁꯅꯥꯅꯨꯅ ꯀꯩꯁꯨ ꯍꯥꯏꯔꯛꯑꯔꯣꯏ ꯑꯩꯈꯣꯏꯗꯤ ꯑꯦꯚꯥꯏꯂꯦꯕꯜ ꯑꯗꯨꯝ ꯑꯣꯏꯌꯦ ꯑꯦꯅꯤ ꯇꯥꯏꯝ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯔꯛ A to Z ꯋꯥꯔꯤ ꯂꯣꯏ ꯂꯤꯕꯤꯒꯦ ꯅꯪꯅ ꯊꯥꯖꯗꯕ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯔꯣꯏꯗꯕ ꯋꯥꯔꯤ ꯃꯌꯥꯝꯒ ꯂꯤꯕꯤꯗꯣꯏꯅꯤ ꯂꯤꯅꯔꯣ ꯑꯗꯨꯅ ꯐꯔꯅꯤ ꯆꯅꯨꯂꯦꯝꯕꯤꯗꯤ ꯃꯌꯥꯝꯒꯤ ꯗꯥꯏꯔꯤꯅꯤ ꯂꯣꯏ ꯈꯪꯗꯧꯗꯕ ꯂꯩꯇꯝꯅꯤ ꯒ꯭ꯔꯦꯁꯤꯅ ꯑꯗꯣ ꯁꯅꯥꯅꯣ ꯅꯥꯎꯕꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯎꯗ ꯀꯨꯏꯔꯦꯅꯦ ꯃꯣꯏ ꯑꯦꯜꯕꯟ ꯑꯦꯛꯖꯥꯝ ꯀꯟꯅ ꯊꯥꯔꯤ ꯂꯣꯏꯔꯛꯀꯗꯧꯔꯦ ꯆꯅꯨꯂꯦꯝꯕꯤꯅ ꯑꯉꯥꯡ ꯐꯥꯎ ꯀ꯭ꯂꯥꯁ 12 ꯀꯥꯈꯤꯗꯧꯔꯦ ꯑꯩꯈꯣꯏꯁꯦ ꯂꯤꯕꯁꯤꯡꯁꯤ ꯂꯩ ꯏꯕꯦꯝꯃ ꯒ꯭ꯔꯦꯁꯤꯅ ꯆꯅꯨꯂꯦꯝꯕꯤ ꯍꯣꯏꯗꯗꯤ ꯆꯠꯄ ꯐꯔꯛ ꯇꯥꯏꯌꯦꯅ ꯑꯩꯈꯣꯏꯒ ꯁꯅꯥꯅꯨ ꯍꯣꯏꯒꯗꯅ ꯑꯌꯥꯝꯕ ꯂꯩꯔꯝꯕꯅꯤꯅ ꯅꯥꯎꯕꯤꯗꯤ ꯐꯖꯅ ꯈꯪꯅꯔꯤ ꯁꯅꯥꯅꯨꯅ ꯃꯥꯗꯤ ꯍꯥꯟꯅꯒꯤ ꯍꯥꯃꯨꯅꯤ ꯑꯍꯣꯡꯕ ꯂꯩꯇꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯉꯥꯡꯅꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯆꯅꯨꯂꯦꯝꯕꯤꯅ ꯑꯗꯨ ꯒ꯭ꯔꯦꯁꯤꯌꯥ ꯅꯪꯗꯤ ꯅꯣꯏ ꯁꯥꯏꯒ ꯄꯥꯎꯗꯤ ꯑꯗꯨꯝ ꯐꯥꯎꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯥꯁꯨ ꯑꯩꯁꯨ ꯁꯪꯅꯗꯕꯅꯤꯅ ꯌꯥꯝ ꯇꯣꯏꯅ ꯋꯥꯔꯤꯗꯤ ꯁꯥꯟꯅꯗꯦ ꯃꯦꯁꯦꯖ ꯊꯥꯅꯗꯕꯤ ꯀꯣꯜ ꯄꯨꯡꯈꯥꯏꯃꯨꯛ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯊꯝꯅꯔꯦ ꯁꯅꯥꯅꯨꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯑꯣꯏꯕꯩꯅꯤ ꯃꯇꯝꯒꯤ ꯃꯃꯜ ꯈꯪꯅ ꯆꯠꯅꯔꯤꯗꯣ ꯏꯕꯦꯝꯃ ꯐꯖꯅ ꯈꯪꯅꯧ ꯅꯦꯅꯦ ꯍꯣꯏꯅꯁꯨ ꯈꯪꯕꯅꯤꯅ ꯑꯦꯗꯚꯥꯏꯁꯄꯨꯗꯤ ꯌꯥꯝ ꯄꯤꯔꯝꯒꯅꯤ ꯆꯅꯨꯂꯦꯝꯕꯤꯅ ꯐꯦꯃꯤꯂꯤ ꯈꯪꯅ ꯁꯥꯟꯅꯕꯁꯤꯅ ꯍꯦꯟꯅ ꯐꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯍꯌꯦꯡꯋꯥꯏ ꯒꯥꯔꯤꯕꯨ ꯊꯣꯛꯂꯛꯀꯅꯤ ꯈꯪꯗꯦ ꯕꯤꯛꯇꯔꯗꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯗ ꯍꯦꯅꯔꯤꯗꯤ ꯁꯅꯥꯅꯨ ꯇꯥꯟꯅꯔꯤꯉꯩ ꯋꯥꯔꯤ ꯁꯥꯟꯅ ꯐꯪꯗꯕꯅꯤꯅ ꯈꯪꯗꯦ ꯁꯅꯥꯅꯨꯅ ꯅꯪ ꯁꯨꯝ ꯁꯥꯟꯅꯈꯤꯗꯕꯩꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯆꯅꯨꯂꯦꯝꯕꯤꯒꯁꯨ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯔꯕꯅꯤ ꯆꯅꯨꯂꯦꯝꯕꯤꯅ ꯀꯣꯂꯦꯖꯇ ꯑꯗꯨꯝ ꯎꯅꯔꯕꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅ ꯇꯥꯕꯅꯤ ꯕꯤꯛꯇꯔꯒ ꯍꯦꯅꯔꯤꯒꯁꯨ ꯇꯤꯟꯅꯔꯕꯅꯤꯅ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯁꯥꯟꯅꯅꯤꯡꯉꯥꯏ ꯂꯩꯔꯦꯗꯅ ꯀꯣꯂꯦꯖꯇꯒ ꯗꯦꯠꯀꯁꯦ ꯄꯨꯟꯅ ꯍꯦꯛꯇ ꯇꯧꯊꯠꯄꯤꯅꯤꯅꯦ ꯅꯣꯏꯅꯤꯗꯤ ꯑꯩꯅ ꯈꯪꯗꯕ ꯌꯥꯝ ꯇꯧꯔꯝꯃꯤ ꯆꯥꯠꯅꯦꯕ ꯌꯥꯝ ꯊꯤ ꯅꯩꯔꯦꯀ ꯅꯣꯏꯅꯤ ꯁꯅꯥꯅꯨꯅ ꯅꯪꯁꯨ ꯅꯩꯔꯝꯃꯤꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯕ ꯅꯠꯇꯦ ꯆꯅꯨꯂꯦꯝꯕꯤꯅ ꯑꯩꯈꯣꯏꯅ ꯀꯣꯂꯦꯖꯇ ꯅꯩꯕ ꯑꯗꯨꯒ ꯅꯪꯅ ꯑꯐꯕ ꯊꯕꯛ ꯇꯧꯗꯣꯔꯕ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯕ ꯅꯪꯁꯨ ꯈꯔ ꯂꯩꯔꯗꯤ ꯗꯣꯛꯇꯔ ꯑꯣꯏꯔꯛꯑꯅꯤ ꯑꯗꯩ ꯅꯣꯏ ꯍꯦꯔꯣꯗꯨꯁꯨ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯌꯥꯔꯦ ꯑꯩꯈꯣꯏꯅ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯈꯟꯕꯗ ꯃꯊꯥ ꯁꯥꯏꯕꯦꯝꯃ ꯁꯤꯟꯐꯝ ꯑꯃꯁꯨ ꯅꯦꯍꯧꯕ ꯅꯠꯇ ꯅꯪꯅ ꯄꯪꯈꯠꯅ ꯈꯟꯖꯤꯜꯂꯤ ꯑꯗꯨꯝ ꯂꯥꯏꯕꯛꯇ ꯇꯝꯕ ꯑꯃ ꯃꯥꯏ ꯂꯥꯛꯆꯅꯤ ꯀꯩꯗꯧꯔꯒꯦ ꯁꯅꯥꯅꯨꯅ ꯂꯥꯏꯕꯛꯀꯤ ꯋꯥꯔꯤꯁꯤꯗꯤ ꯇꯣꯛꯁꯤꯗ ꯅꯪꯕꯨ ꯂꯩꯕ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯣ
Nungai wadi. Adu wadi wai. Class yaunaba mu hotna nini hoigisu mateng pangnaba hotnabaga. Chanu lembina. Waragani nungairaktoise. Aikoina sida khatra leirisia hayengwai nangonda daktarana kauraktoramni. Sananuna nangdi chahi kaya leiragano toklaktoise. Ahumdo sida leirani. Aduna akonbagi anidumadi Jenimsta leibagi wari taukrabani. Khangde. Yadradi sida dum leibasu yai. Chanu lembina. Toklaklaga punsi hayega nangautong mande nangi warisi. Sananuna. Nungdi nungaide yanu nang yaudabase. Chanu lembi koini nanga pau phongna phangbase yam harawi. Matangna yadradi nungsina lapnakiba kayani. Kainani khangna loina krasu Chainadi chapmani. Noyani busuri. Aidi thanta tongana ga targa sida nini hoiga sulairi. As adapt tawna bukhona bada matam kem changi. Chanu lembina. Yarise noyarise kaina bai wari ngakta. Somda nupa koirakpagi naiba sarisidi noida khangba nate. Chanu lembiga Gracie gadi wari kaya masane aduba sananudi Gracie na hairakiba waduda thamoy manungda haksina sangkrabagum wakal kaya makalli. Lalaibigi exam loiba numitani ngasidi ithathazadana Dhanarastu mathanta garida laktuna Lalaibiga langlenga thoklakpa ngairi. Somdasu Lalaibiga langlenga do exam hall manungdagi thoklai. Lalaibina Elvendi promotion ni kaina yam laido mandro. Question singsia yingmuda aidi bitka pumtikti. Langlena Failure ready Elbendo Mukansilaga Tamanina Sarnahai As Sik exam kuthasidi bika pumtek Pine Tinaba Pisatan Musana Drakangdi Babanaga Taradi Hatkega Harani Ponsu Numidang Puntarama Toidagina Tumaugalapau Moina Lusinkrani Adaidi Nungtilnga Hekapirani Aday Madamdana Lyric Mangdaga Pamini Haiba Langlena Lyric Set Papa malan babudi asing buina paba na paida. As aidi babagi lisay sarani khanbada mathayam sai haiba. Exam lore kaina haraw pongga leiti. Ai mayam na wahang naraktrinaida kakahoyda lihawba na parani. Langlena get ek lan thorakpaga makutinduna. Kaino asilayse dada naras mali. Lalaybisu yengtok lubada danaras tu leplaga leirambadu dangangna. Mahadisida kaitubala isano nati as ani tu nangang naringay Danaras tu changsilagtuna exam lorabo Langlena Danaras nang di ka nangari no noy basta puna sa toiro waring aksana kiba yabraba Lalaybina minutes taradi leiri kaya higay mo no noy ni wari sanaro ay basta karamagi lalaybi hayraga Langlendi wakang biya magum ani duda chance piram tu na satkri. Danaras Langlena yenglaga. Kaygino. Nang na phone gam ta parak trisibo. Nang sing na engona sawningiro. Natraga ise yam haina jiraba. Exam sida kaidagi phono amta paisang basat nate. Danaras ilay thokro nungtigi satminari Langlen phau wari sana ngamte. Haiba yarani na nang supang ay haizingano. Haisu nang ginawangse yengeni yengmuni. Danaras di aiga kay marang ki pau phongnaba pamino aina phone paidaba nanga kari mari leinage nati nang si khangdiro natraga khangsinadiro kay wano di haide makok may samnadaba wangakta Lalaybi nangise aingonda ulpam yauri nati aikoi na pau phongnarese kayam kuire atay kay pau phongnadama kay nanga pau phongnaribagi nangi maram hangbibagi maramta nang khangde Lalaybi Danaras da muna yenglai. Danaras nak yata hairap yengtoklaga. Lalaybi ay nang butang mo isiyang nanusi. Nangsa isaw ni khange khanmani ngamde. Namit kudinggi ay sa nang nasingsing krabagum tawpam khangda nang ipawam tabutara di haidana wana ngay bani. Danaras ay na ikay giwang mula na nang exam lori pa ngay risa. Nang su kang pamtokpani. Ay nasin kang tokchingay nang na khangsinat ang layba mawongduna hena wahali. Hayo, nang ibu nungsidabro, ha? Ay na nang kapaw na naglib
ꯅꯪꯕꯨ ꯎꯅꯅꯤꯡꯂꯤꯕꯁꯤꯒꯨꯝ ꯅꯪꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯣ? ꯎꯅꯤꯡꯗꯕ꯭ꯔꯣ? ꯗꯥ ꯙꯅꯔꯥꯖ, ꯁꯤ ꯁ꯭ꯀꯨꯜ ꯒꯦꯠ ꯃꯃꯥꯡꯅꯤ. ꯑꯦꯛꯖꯥꯝ ꯂꯣꯏꯅꯕꯒꯤ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯒꯅ ꯌꯨꯝꯅꯔꯕ ꯃꯔꯛꯁꯤꯗ ꯅꯪꯒꯤ ꯋꯥꯗꯣ ꯀꯟꯅ ꯉꯥꯡꯒꯅꯨ. ꯑꯩ ꯅꯪꯅ ꯇꯞꯅ ꯉꯥꯡꯕ ꯇꯥꯏ. ꯑꯩꯅ ꯇꯞꯅ ꯉꯥꯡꯕ, ꯀꯟꯅ ꯉꯥꯡꯕ ꯇꯥꯎ ꯍꯥꯏꯕ ꯅꯠꯇꯦ. ꯑꯩꯗꯤ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯨ ꯄꯥꯝꯃꯤ. ꯉꯁꯤꯁꯦ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒꯤ ꯃꯌꯥꯝꯁꯨ ꯂꯥꯡꯅꯔꯛꯑꯅꯤ. ꯃꯔꯛꯁꯤꯗꯗꯤ ꯑꯩ ꯋꯥꯔꯤ ꯁꯥꯅꯤꯡꯗ꯭ꯔꯦ. ꯙꯅꯔꯥꯖ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯒ ꯇꯞꯅ, ꯍꯣꯔꯦꯟꯗꯤ ꯐꯣꯟ ꯄꯥꯏꯔꯛꯀꯗ꯭ꯔꯣ? ꯈꯪꯗꯦ. ꯐꯔꯦ, ꯑꯩ ꯍꯞꯇꯥ ꯑꯃꯇ ꯉꯥꯏꯔꯒꯦ. ꯑꯩ ꯃꯇꯝꯗꯨ ꯐꯥꯎꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯒꯦ. ꯑꯗꯨꯕꯨ ꯂꯂꯩꯕꯤ, ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯄꯥꯎꯈꯨꯝꯗꯨ ꯄꯤꯔꯛꯀꯅꯨ. ꯑꯩꯒꯤ ꯈꯜꯂꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯅꯁꯨ ꯈꯟꯒꯅꯨ. ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯩꯕ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝꯗꯣ ꯑꯩ ꯇꯥꯒꯦ, ꯑꯩ ꯉꯥꯏꯒꯦ. ꯍꯥꯏꯔꯝꯗꯨꯅ ꯙꯅꯔꯥꯖꯇꯨ ꯂꯂꯩꯕꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯗꯨꯅ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯈ꯭ꯔꯦ. ꯂꯂꯩꯕꯤꯗꯤ ꯃꯁꯥꯗꯨ ꯁꯣꯛ ꯆꯠꯈ꯭ꯔꯕꯒꯨꯝ ꯇꯔꯪ ꯑꯃꯗ ꯙꯅꯔꯥꯖꯅ ꯒꯥꯔꯤ ꯊꯧꯈꯤꯕꯗꯨ ꯌꯦꯡꯂꯤ. ꯅꯥꯀꯟꯗꯒꯤ ꯂꯥꯡꯂꯦꯟꯅ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ? ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯗ꯭ꯔꯗꯨꯅ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯍꯪꯂꯛꯏ. ꯂꯂꯩꯕꯤ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯒ, ꯉꯁꯤꯁꯦ ꯃꯪꯂ ꯇꯥꯏꯕꯪꯂ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯂꯥꯡꯂꯦꯟ. ꯗꯥ ꯙꯅꯔꯥꯖꯅ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ? ꯁꯤ ꯍꯥꯏꯌꯣꯕ. ꯑꯩꯁꯨ ꯌꯥꯝ ꯇꯥꯅꯤꯡꯉꯤ. ꯁꯤ ꯍꯥꯏꯌꯨ ꯂꯂꯩꯕꯤ. ꯂꯥꯡꯂꯦꯟꯅ ꯒꯤꯔꯤ ꯒꯤꯔꯤ ꯍꯦꯛ ꯇꯛꯃꯟꯕꯗꯨꯗ ꯂꯂꯩꯕꯤ ꯃꯁꯥꯗꯨ ꯆꯔꯥꯡꯅꯔꯤꯕꯗꯨ ꯐꯥꯊꯗꯨꯅ, ꯍꯣ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯑꯝꯃꯤꯗꯅ. ꯀꯩꯅꯣ, ꯑꯁꯦꯡꯕꯩꯔꯥ ꯍꯥꯏꯁꯦ? ꯑꯁꯦꯡꯕꯩꯅꯤ. ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ? ꯑꯁ ꯂꯥꯡꯂꯦꯟ, ꯑꯩꯗꯤ ꯑꯦꯛꯖꯥꯝ ꯅꯨꯡꯉꯥꯏꯇꯕꯒ ꯀꯩꯝ ꯆꯪꯗ꯭ꯔꯦ. ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯕ. ꯏꯁ, ꯑꯦꯛꯇꯤꯡꯒꯗꯤ ꯌꯥꯝ ꯍꯦꯟꯖꯤꯟ ꯆꯠꯇ꯭ꯔꯥ? ꯃꯦꯝꯃ, ꯅꯨꯡꯁꯤ ꯍꯥꯏꯔꯛꯄꯗ ꯑꯗꯨꯛ ꯌꯥꯝ ꯁꯣꯛ ꯆꯠꯂꯗꯤ ꯅꯪꯁꯨ ꯊꯃꯣꯏꯒꯤ ꯄꯥꯎꯈꯨꯝꯗꯣ ꯁꯠ ꯑꯝꯇꯪ ꯂꯥꯟꯁꯤꯟꯈꯣꯗꯅ. ꯈꯣꯏꯃꯨꯁꯤꯁꯨ ꯈꯪꯍꯧꯅꯅꯕ. ꯂꯂꯩꯕꯤ ꯂꯥꯡꯂꯦꯟꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯒ, ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯍꯥꯏꯕ. ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯁꯤꯟꯕꯤꯕꯅꯤ ꯂꯥꯡꯂꯦꯟ. ꯑꯩ ꯃꯥꯏ ꯃꯔꯝꯗ ꯍꯥꯟꯅ ꯊꯤꯒꯠꯂꯒ ꯄꯥꯎꯈꯨꯝ ꯄꯤꯒꯦ. ꯑꯩꯈꯣꯏꯅꯤ ꯈꯟꯅꯔꯁꯤ. ꯑꯩ ꯅꯪꯒꯤ ꯇ꯭ꯔꯤꯠ ꯇꯧꯒꯦ. ꯅꯪꯅꯕꯨ ꯄꯤꯖꯒꯦ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯏꯗ. ꯑꯅꯤꯗꯨ ꯄꯨꯟꯅ ꯑꯣꯟꯁꯤꯟꯃꯤꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯩ. ꯕꯁꯀꯤ ꯍꯣꯔꯣꯟꯗꯨ ꯈꯣꯡꯂꯛꯏ. ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯕꯁꯇꯨꯗ ꯌꯦꯡꯂꯒ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ. ꯉꯁꯤꯗꯤ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠꯀ ꯑꯣꯏꯕꯗꯨꯗ ꯑꯅꯤꯗꯨ ꯌꯥꯝꯅ ꯆꯔꯥꯡꯅꯈ꯭ꯔꯦ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ. ꯂꯂꯩꯕꯤꯁꯨ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯖꯤꯇꯦꯟ ꯍꯣꯏꯗ ꯂꯩꯕ ꯆꯠꯈ꯭ꯔꯦ. ꯍꯦꯟꯅꯔꯤꯅ, ꯅꯊꯟꯗ ꯇꯨꯝꯃꯕꯅꯤꯅ ꯍꯔꯥꯎꯔꯦꯅꯦ ꯍꯥ? ꯅꯣꯏ ꯅꯅꯥꯎꯄꯤꯒꯤ ꯑꯦꯛꯖꯥꯝꯗꯤ ꯂꯣꯏꯈ꯭ꯔꯕ꯭ꯔꯣ? ꯂꯣꯏꯈ꯭ꯔꯦꯗ. ꯃꯥ ꯂꯩꯇꯕꯅꯦꯕ ꯅꯪꯅ ꯋꯥꯏ ꯁꯪꯅ ꯀꯣꯜꯒ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ, ꯅꯠꯇ꯭ꯔꯣ? ꯃꯥ ꯂꯩꯇ꯭ꯔꯗꯤ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯀꯅꯥꯝꯇꯅ ꯇꯥꯗ꯭ꯔꯦꯗꯅ. ꯃꯥ ꯂꯩꯔꯗꯤ ꯃꯦꯁꯦꯖ ꯊꯥꯅꯔꯐꯥꯎ ꯊꯥꯅꯐꯝ ꯈꯪꯗꯦ. ꯑꯗꯣ ꯃꯥꯅ ꯂꯩꯈ꯭ꯔꯤꯁꯦ ꯀꯥꯏꯗꯅꯦꯕ? ꯃꯃꯥꯟꯅꯕꯤ ꯍꯣꯏꯗꯔꯣ? ꯅꯠꯇꯦꯍꯦ, ꯀꯀꯥꯒꯤ ꯃꯅꯥꯛꯇꯅꯤ. ꯑꯩꯕꯨ ꯍꯥꯏꯗ꯭ꯔꯤꯕꯣ? ꯑꯩꯅꯗꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯙꯅꯔꯥꯖ ꯍꯣꯏ ꯃꯅꯥꯛꯇ ꯂꯩꯕꯗꯣ ꯑꯗꯨꯗ ꯆꯠꯈꯤꯕ ꯃꯥꯟꯕ. ꯑꯗꯣ ꯅꯣꯏ ꯀꯀꯥꯁꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯦ? ꯂꯩ. ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯑꯅꯤꯅꯤ, ꯀꯀꯥꯒ ꯕꯕꯥꯒ. ꯑꯗꯣ ꯀꯀꯥꯗꯤ ꯃꯆꯥ ꯌꯥꯎꯗꯦ. ꯑꯗꯨꯅ ꯅꯥꯎꯕꯤ ꯑꯩꯈꯣꯏꯅꯤ ꯌꯥꯝ ꯂꯨꯅ ꯇꯧꯏ. ꯑꯗꯨꯒ ꯀꯀꯥꯗꯤ ꯁꯥꯁꯨ ꯌꯥꯝ ꯁꯥꯊꯤ. ꯃꯉꯣꯟꯗꯩꯗꯤ ꯀꯩꯁꯨ ꯇꯧꯗꯕ ꯃꯥꯟꯕ ꯕꯕꯥꯅ ꯍꯦꯟꯅ ꯁꯥꯊꯤ. ꯑꯩꯈꯣꯏ ꯐꯥꯝꯗꯣ ꯊꯥꯏꯅ ꯕꯕꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ, ꯊꯕꯛ ꯋꯥꯅꯨꯕꯒꯤ, ꯏꯕꯣꯛ ꯅꯥꯈꯤꯕꯒꯤ ꯃꯔꯤ ꯌꯣꯟꯊꯣꯛꯈꯤꯕꯗ ꯂꯩꯅꯔꯤꯕ ꯌꯨꯝꯁꯤ ꯈꯛꯇ ꯉꯥꯏꯔꯕꯅꯤ. ꯑꯗꯣ ꯕꯕꯥꯒ ꯀꯀꯥꯒ ꯆꯪꯂꯒ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯐꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯉꯝꯂꯤꯕꯅꯤ. ꯍꯧꯖꯤꯛꯁꯨ ꯕꯕꯥꯗꯣ ꯄꯩꯁా ꯈꯔ ꯄꯨꯊꯔꯤ. ꯑꯗꯨꯅ ꯑꯩꯁꯨ ꯇꯨꯏꯁꯟ ꯈꯔ ꯇꯧ, ꯐꯤ ꯈꯔ ꯁꯥ ꯇꯧꯔꯒ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯇꯥꯟꯖꯔꯤꯅꯤ. ꯕꯕꯥꯁꯨ ꯊꯥꯏꯅ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯨꯕ꯭ꯔꯣ? ꯑꯒ꯭ꯔꯥꯗ ꯃꯥꯁꯇꯔ ꯇꯧꯔꯒ ꯗꯦꯜꯂꯤꯗ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯀꯣꯆꯤꯡ ꯌꯥꯎꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯕꯕꯥꯅ ꯀꯟꯅ ꯍꯣꯠꯅꯔꯁꯨ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯦ. ꯁꯤꯗ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯊꯕꯛ ꯇꯧꯅꯕ ꯄꯩꯁా ꯅꯝꯕꯗꯁꯨ ꯈꯜꯂꯛꯇ꯭ꯔꯦ ꯍꯥꯏ. ꯑꯗꯩꯗꯤ ꯕꯨꯕꯣꯛꯇꯣ ꯄꯩꯁꯥ ꯃꯥꯡꯉꯦꯅ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯗꯅ ꯐꯅ ꯀꯨꯏꯅ ꯅꯥꯏ. ꯕꯨꯕꯣꯛ ꯅꯥꯕꯗꯁꯨ ꯕꯕꯥꯒ ꯀꯀꯥꯒꯁꯦ ꯌꯥꯝ ꯋꯥꯈꯤ. ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯃꯌꯨꯝ ꯊꯦꯡꯅ ꯄꯥꯜꯂꯤ. ꯆꯅꯨꯂꯦꯝꯕꯤ ꯍꯣꯏ ꯕꯕꯥꯒ ꯑꯩꯈꯣꯏ ꯕꯕꯥꯒ ꯃꯃꯥꯟꯅꯕꯅꯤ. ꯕꯕꯥꯒꯤ ꯍꯥꯛꯇꯛꯇ ꯅꯤꯡꯕ ꯀꯥꯏꯈ꯭ꯔꯁꯨ ꯅꯣꯏꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯔꯤꯗꯣ ꯌꯥꯝ ꯐꯔꯕꯅꯤ. ꯂꯥꯟꯕꯨ ꯂꯥꯟꯗ꯭ꯔꯕ, ꯁꯨꯕ ꯅꯣꯝꯕꯕꯨ ꯂꯦꯞꯇ꯭ꯔꯕ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯂꯗꯧꯅꯤ. ꯕꯕꯥꯒ ꯀꯀꯥꯒꯒꯤ ꯍꯣꯠꯅꯖꯃꯅ ꯉꯁꯤꯗꯤ ꯅꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯃꯤꯅꯤ.
ꯑꯃꯨꯛꯇꯤ ꯈꯜꯂꯤ ꯆꯥꯅꯨꯂꯦꯝꯕꯤ ꯍꯣꯏ ꯕꯕꯥꯅ ꯒꯕꯔꯃꯦꯟꯠꯀꯤ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯑꯗꯨꯒ ꯕꯕꯥꯅ ꯐꯅ ꯍꯣꯠꯅꯔꯁꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯕ ꯂꯥꯟꯃꯤ ꯑꯃꯒꯨꯝ ꯊꯕꯛ ꯁꯨꯔꯒ ꯂꯩ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯕꯕꯥꯁꯦ ꯂꯥꯏꯔꯤꯛꯇꯤ ꯌꯥꯝ ꯍꯩ ꯍꯣꯠꯅꯕꯁꯨ ꯌꯥꯝ ꯀꯜꯂꯤ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯂꯩꯇꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯅꯤ ꯈꯪꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯕꯕꯥꯗꯤ ꯀꯩꯁꯨ ꯈꯪꯗꯅ ꯃꯆꯥ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯔꯥꯎꯅ ꯂꯩꯍꯟꯕ ꯉꯝꯅꯕ ꯍꯣꯠꯅꯩ ꯃꯃꯥꯁꯨ ꯕꯕꯥꯒꯤ ꯁꯞꯄꯣꯔꯠꯇꯤ ꯌꯥꯝ ꯇꯧꯏ ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯝꯇ ꯂꯩꯇꯦ ꯍꯣꯠꯅꯕ ꯉꯥꯛꯇꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯠꯇꯦ ꯂꯛꯇꯁꯨ ꯂꯩ ꯍꯥꯏꯗꯨꯅꯤ ꯀꯅꯥꯅ ꯈꯪꯅꯤ ꯕꯕꯥ ꯍꯥꯛꯇꯛꯇ ꯀꯩꯝꯇꯧ ꯉꯝꯈꯤꯗ꯭ꯔꯁꯨ ꯅꯣꯏꯒꯤ ꯍꯥꯛꯇꯛꯇ ꯅꯨꯡꯉꯥꯏꯔꯛꯄꯁꯨ ꯃꯗꯨꯗꯤ ꯌꯥꯝ ꯈꯟꯕ ꯂꯥꯏꯔꯤꯛꯀꯁꯦ ꯋꯥꯅ ꯇꯝꯂꯨꯔꯒ ꯀꯩꯝ ꯑꯣꯏꯍꯧꯗꯅ ꯂꯩꯈ꯭ꯔꯗꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯝꯅꯤꯗ ꯅꯁꯥꯅ ꯅꯁꯥꯗ ꯊꯥꯖꯕ ꯊꯝ ꯅꯪ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯁꯅꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯠꯅꯔꯒ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯍꯣꯠꯅꯒꯗꯕꯅꯤ ꯑꯩꯈꯣꯏꯁꯨ ꯄꯨꯄꯨꯗꯣ ꯌꯥꯝ ꯍꯣꯠꯅꯕ ꯀꯜꯂꯤ ꯃꯥꯅ ꯇꯧꯔꯒ ꯏꯪꯈꯣꯜ ꯂꯦꯞꯁꯤꯟꯕ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯉꯝꯍꯧꯔꯤꯅꯤ ꯕꯕꯥꯁꯨ ꯄꯨꯄꯨꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯌꯥꯝ ꯐꯖꯅ ꯄꯥꯡꯊꯣꯛꯏ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥꯒꯁꯨ ꯃꯤ ꯑꯃꯃꯝ ꯑꯣꯏꯅꯕ ꯂꯝꯕꯤ ꯌꯥꯠꯂꯤ ꯂꯥꯏꯔꯤꯛ ꯍꯩꯕꯅ ꯍꯩꯕ ꯍꯣꯠꯅꯔꯒ ꯇꯧꯕ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯂꯩꯇ꯭ꯔꯒ ꯀꯔꯤꯅꯣ ꯁꯨ ꯅꯣꯝꯃꯒ ꯇꯧꯕ ꯌꯥꯕ ꯍꯥꯏꯗꯅ ꯄ꯭ꯂꯥꯟ ꯌꯥꯝ ꯇꯧꯏ ꯁꯅꯥꯅꯨꯅ ꯍꯪꯂꯨꯗ꯭ꯔꯕ ꯑꯃꯗꯤ ꯈꯪꯁꯨ ꯈꯪꯗ꯭ꯔꯕ ꯋꯥ ꯑꯃ ꯍꯦꯅꯔꯤꯅ ꯄꯜꯂꯛꯄꯗꯨꯗ ꯁꯅꯥꯅꯨꯁꯨ ꯚꯥꯞ ꯂꯥꯛꯏ ꯅꯍꯥꯟ ꯃꯈꯩ ꯍꯦꯅꯔꯤꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯦ ꯅꯣꯡꯃꯇ ꯍꯦꯅꯔꯤ ꯍꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯍꯪꯗꯦ ꯃꯆꯤꯟ ꯃꯅꯥꯎ ꯀꯌꯥ ꯁꯨꯏ ꯍꯥꯏꯕ ꯐꯥꯎ ꯈꯪꯗꯕꯅꯤ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯁꯤ ꯀꯌꯥꯅꯣ ꯁꯅꯥꯅꯨꯅ ꯋꯥꯍꯪꯗꯨ ꯍꯪꯂꯛꯄꯗ ꯍꯦꯅꯔꯤ ꯅꯣꯛꯅꯤꯡꯂꯛꯏ ꯑꯁꯨꯛ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂ ꯐꯥꯎ ꯁꯅꯥꯅꯨꯅ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯃꯔꯨꯑꯣꯏꯅ ꯃꯥꯒꯤ ꯃꯔꯝꯗ ꯀꯩꯁꯨ ꯈꯪꯂꯝꯗꯕꯁꯤꯅꯤ ꯑꯩꯈꯣꯏꯁꯨ ꯑꯅꯤ ꯈꯛꯇꯅꯤ ꯏꯅꯥꯎꯅꯨꯄꯥꯒ ꯑꯩꯒ ꯈꯛꯇꯅꯤ ꯑꯇꯩ ꯑꯍꯦꯟꯕꯒ ꯌꯥꯎꯗ꯭ꯔꯤ ꯅꯣꯏꯅ ꯅꯨꯄꯤ ꯉꯥꯛꯇ ꯑꯩꯈꯣꯏꯅ ꯅꯨꯄꯥ ꯉꯥꯛꯇ ꯑꯣ ꯃꯥꯗꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯤ ꯑꯩꯈꯣꯏꯅꯤꯁꯦ ꯇ꯭ꯋꯤꯟꯁꯅꯦ ꯄꯣꯛꯂꯛꯄꯗ ꯑꯩꯅ ꯀꯣꯟꯅ ꯄꯣꯛꯑꯦꯅ ꯑꯩꯅ ꯍꯜꯂꯦꯅ ꯇꯥꯃꯣ ꯀꯧꯍꯟꯕꯅꯤ ꯃꯥꯗꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯀꯣꯂꯦꯖ ꯀꯥꯔꯤ ꯁꯤ ꯂꯣꯏꯕꯒ ꯃꯥꯁꯨ ꯕꯤꯖꯤꯅꯦꯁ ꯇꯧꯅꯕ ꯄ꯭ꯂꯥꯟ ꯌꯥꯠꯄ ꯂꯣꯏꯈ꯭ꯔꯕꯅꯤ ꯕꯦꯡꯒ꯭ꯂꯣꯔ ꯄꯜꯂꯛꯄꯗꯨꯗ ꯁꯅꯥꯅꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯑꯗꯨꯕꯨ ꯃꯇꯥꯡꯗꯨꯗ ꯃꯥꯅ ꯈꯜꯂꯛꯂꯤꯕ ꯋꯥꯈꯜꯗꯨ ꯁꯥꯟꯅꯔꯤꯕ ꯋꯥꯗꯨꯅ ꯈꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯥꯗꯤ ꯈꯔ ꯃꯉꯥꯎꯊꯤ ꯅꯣꯏ ꯅꯥꯎꯕꯤꯗꯒꯤ ꯃꯥꯅ ꯈꯔ ꯍꯦꯜꯂꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯃꯑꯣꯡꯗꯤ ꯌꯥꯝ ꯃꯥꯟꯗꯕꯅꯤ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯄꯤꯔꯛ ꯇꯤꯜꯍꯟꯁꯦꯅ ꯑꯥꯗ ꯊꯝꯈ꯭ꯔꯕ ꯑꯩꯁꯨ ꯕꯕꯥꯅ ꯆꯠꯅꯕ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯇꯜꯂꯦꯅ ꯁꯤꯗ ꯁꯨꯝ ꯇꯝꯍꯧꯔꯦ ꯃꯃꯥꯅꯁꯨ ꯑꯩꯈꯣꯏꯅꯤꯈꯛ ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏꯅꯤꯃꯨꯛ ꯑꯥꯗ ꯂꯩꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏꯅ ꯍꯥꯏ ꯅꯪꯁꯨ ꯁꯤꯗ ꯀꯣꯂꯦꯖ ꯂꯣꯏꯁꯤꯜꯂꯒ ꯀꯩꯅꯣ ꯇꯝꯕ ꯌꯥꯕ ꯑꯗꯨꯝ ꯇꯝꯊꯔꯒ ꯂꯥꯏꯟ ꯑꯃꯗ ꯆꯠꯅꯕ ꯍꯣꯠꯅꯧ ꯅꯪꯅ ꯍꯣꯠꯅꯗ꯭ꯔꯁꯨ ꯕꯕꯥꯅ ꯁꯣꯏꯗꯅ ꯄ꯭ꯂꯥꯟ ꯌꯥꯠꯂꯝꯒꯅꯤ ꯑꯩꯒꯤꯁꯨ ꯀꯀꯥꯒ ꯕꯕꯥꯒꯅ ꯋꯥ ꯀꯟꯅ ꯈꯟꯅꯔꯤꯕꯅꯤ ꯑꯅꯤꯗꯨ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯩ ꯊꯝꯅꯈ꯭ꯔꯒ ꯁꯅꯥꯅꯨꯗꯤ ꯇꯨꯝꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯦꯅꯔꯤꯗꯤ ꯃꯃꯥꯟꯅꯕꯒ ꯋꯥꯔꯤ ꯇꯧꯔꯒ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯔꯤ